NIA na Meeoi tara Fagatkhiba adugi manungda Hmar Nupi Amada Chathakhiba rape amasung murder case ka mari Leinana Manipur police ki ASI Amasu Yaore. NIA na ngarang Manipur police amasung CRPF ka Leinana Chathakhiba operation da state asida thokiba tongan ba criminal gi oiba case singa mari Leinana Fagatkhiba Meeoi tara adugi manungda Jiribamda Hmar Nupi ama rape tawraba matung mai thaduna hatkhiba gi thokdokta senabani haiba Manipur police ki ASI Amasu Yaore. NIA ki source amagi matung inna hairivana state asida thokiba kanglup ki rang manungda mangasuba IRB dagi nongmai lut tawkhiba Jiribamda Hmar Nupi ama hatkhiba Ukhrul ki Punjab National Bank lut tawkhiba Kuki mari hatkhiba Naran Senada CRPF ki personnel singda attack Chathakhiba amasung CM ki convoy de attack tawkhiba thokdok singa mari Leinana Chathakhiba investigation da makhoi tara adu Fagatkhiba ne faraba singa dugi manungda arambai tengol gi Meeoi mari de haukiba chahi 2023 gi February 18 da Imphal East ki Chingarel Tezpur da leiba mangasuba IRB dagi yamlaba nongmai amasung maru sing lut tawkhiba gi thokdok ta senai faraba arambai tengol gi Meeoi sing adudi Imphal West ki singjamai mayai lekai dagi haurokcham manausa chahi kuntra Bisnupur district ki Nambol oina mamang lekai dagi mutum nauba chahi kuntra ga taruk Imphal East ki Tangkham awang lekai dagi Kangbam Samananda chahi nifuga mathoi amasung Thobal district ki usi wawang madagi ningthaujam Momocha Elias Mocha chahi kuntra ga taret ne manga suba IRB dagi nongmai lut tawkhiba thokdok asigi matang da case asi UPA IPC amasung Arms Act ki tongan ba provision sangi makhada Lamlai police station da register tawrakhiba ne Leinana hairiba case sing asi mamang sahi 2025 ki July ani da central government ki direction matung inna NIA da case register tawkhiba ne agency asigi matung inna faraba Meeoi asi manga suba IRB dagi nongmai lut tawbagi thokdok asida hakthengna na senai adubu faraba accusing asina NIA na sathariba investigation asida mapung phaba cooperation pide maduna maram oiraga faraba sing adu duty magistrate ta puthokpaga Leinana makha taba wahong pong sathanaba gidamak NIA na numit tarani police custody remand lauthakre atopa case amadana NIA na ngarang fakhiba Meeoi sing adugi manungda Jiribam district ta Hmar Nupi ama rape tawraba matung tamthina hatkibagi thokdok aduda hakthengna na senaba Manipur police ki ASI ama yauna Meeoi ani yaure faraba Manipur police ki ASI adugi mamingna Salam Deepak chahi kuntraga mangane Imphal West ki Iroi semba mamang lekai dagi ne thokdok asida chenaba dagi atopa faraba aduna ningthaujam boboi chahi kuntraga taret ne leimakhong prem nagar dagi ne Meeoi ani asi haukiba chahi 2024 gi November 3 ki numidang da Jiribam gi Jairol Pokpi da leiba Josang Kim Mapuroiba Murthang Sang kauba ama rape tawraba matungda hingna mai tharaga hatkibagi thokdok ta senai thokdok asi ing 2024 gi November 18 da Ministry of Home Affairs ki direction matungin na case register tawdringagi mamangda Jiribam police station da BNS Arms Act amasung UAPA gi tongan ba provision singi makhada case register tawramkhi faraba ningthaujam bobi asi wahong pahong sathabada thokdok adugi matangda marik chumba wafam kaya phongdorokhibaga Leinana thokdok asida ASI Salam Deepak senai haina haidorokhiba ne Leinana case asiga mari Leinana June 18 da NIA na Salam Deepak asi samon tawduna wahong pahong sathabada case asida mahak Chennai haibada masana yajakhi faraba makhoi animak duty magistrate ta puthoklaba matung makha taba investigation gi damak numit tareni remand lauthakre atopa NIA na faraba Meeoi mari aduna Punjab National Bank lut tawba Kuki mari faraba matungda hatkhiba 2024 gi April 19 ta Naran Senada CRPF ta attack tawkhiba amasung 2024 gi June 10 da Chief Minister gi convoy de attack tawkhiba gi thokdok ta senaba singni haire CCpur gi ti Lamlai village dagi Kuki Nupa Amaga Nupi Amaga ngarang nongalamdai Khagi Machugi dress Setpa Khutlai Paibasingna Faduna Pukhre masak khangdaba Hindi amadi English lon ngangba Khagi Machugi dress Setpa Khutlai Paibasingna Churachandpur district ki Saikot subdivision gi manungsan ba ti Lamlai village dagi Nupa Amaga Nupi Amaga Faduna Pukhre haina Kuki Women Union Sangai Court subdivision na thadorokpa cherol amana haire cherol asigi matungin na hairiba thokdok asi ngarang nongalamdai pung 3 lom taba matamda thokibane sakhangdaba singna Faduna Pukhraba nupa adugi maming Letkhojang Elias Jangkholam kawi aduga nupi adugi mamingna Nemling kawi haire makhoi ani imung manunggi Meeoi singi mamangda maram amata taklamdana Faduna Pukhibani haire thokdok adubu akanba mawongda yaningdaba phongdorokpaga Leinana cherol aduna hai Meeoi ani Faduna Pukhiba sing adu lalhaubara Laingaki agency ra natraga kanano haibadu pung 12 gi manungda khangalakpaga Leinana fajinkhiba sing pung 12 gi manungda condition amata yauduna thadorokadabane madu natrabadi Kuki CSO singa khusamnaduna akanba khongjang changsin gani su hairakle
Nakal amaromda Manipur Police ki Chairol amagi matung inadi ngarang tongan-tongan ba mafamdagi Manipur Police CRPF amadi NIA gi kangbuna tongan-tongan ba mafamdagi NIA gi case ka mari leinana Chathakhiba operation da Meeoi tara fagatle haire hairiba Meeoi tara adugi manungda sakhangdabasingna Pukhre hairiba letkhojang amadi nemning yaurum gadra haiba chingnaba leiri adubu chapchaba khangba ngamdri haire